Maruiba Pau. Suspended animation Thamkrabasu Manipurgi territorial integrity di compromise Tauroi Haina Sambit Patrana Fongokre. Center na Manipurgi lengak pairaba fauba Prime Minister na Manipurda chattuna yengsinbagi matam oidribara haina Congress ki Jairam Ramesh na hangkre. Athuba matamda lengak semduna President's Rule Lokthok Hangadabani haina Kokomi Convener Kuraizam Athuba na Fongdokre. Amadi Maitai Khulngakpa Fabaki Mahutta separate administration Taliba MLA Singi Mathakta action Lokhatlu Haina Maira Pai Bising na demand Taukre. Kurumzari ISCOM Manipuri Pau meeting Tabiri Bakwai Punamapu Taram Noksari Hausi Pau Sandokna Bizari Manipurgi Governor Ajay Kumar Bhalana Pikhalakpa report ki matung ina India ki President Draupadi Murmu na Manipur State Assembly bu suspended animation da thamlakpani karigumba Manipur ki political ki fibam asi makhatana lengakpada matik saraklapadi hairiba suspended animation ki status asi President adum lokthorokpa yana lai haina BJP ki North East Coordinator Sambit Patrana Fongdokre Mahakna makhatana haikibada BJP party ki oinadi Manipurda suspended animation leirabasu Manipurda tangdu laitaba hanjilaknaba hotnabada makhatana paikhatpham thokpa thabaksing paikhatkani masida BJP na Manipur gi ngongkhai ngakna satkani state asigi territorial integrity da BJP na kaidaunungda compromise tauroi loinana Manipurda mioy amata kanglon kaina sangbasu yahaloi haiba BJP gi asetpa wafam sing thamki After the report by the Honorable Governor of Manipur, the Honorable President of India, Srimati Draupadi Murmuji, has put the Assembly of Manipur, the State Assembly of Manipur, under suspended animation, meaning that the Assembly of the state can be revived on a future date as and when the President of India deems fit depending on the circumstances in the state. As far as BJP is concerned, we are committed to the continuing efforts of peace in the state and most importantly to maintain the territorial integrity of Manipur. I repeat, there would be no compromise with the territorial integrity of Manipur. BJP also firmly stands for the fact that any kind of illegal infiltration into Manipur will not be allowed and will be dealt with severe hand. Government of India na pre-plan fazana tauraga satharakpa lalni haibase mipum khudingmakna khangnaraba ngaktani haina CLP leader Okram Ibobina Fongdokre wafam asi mahak nangasi BT Rota leiba Congress Bhavan da pangthokiba paugi mifam amada Fongdokhibane CLP leader Okram Ibobina makhatana Fongdokhibada BJP ge double engine laingak asi Manipur ga isan sanadaba susinadaba gum tauri mamangda su June 19 ki thodok thokraba matung ngasisu amuk sahi ani farakadoraba lal asi sathari center na Manipur miyangi right ikai khumnade aikhoibu usit thawoide double engine laingak oiriba asina absolute majority leina tahaidaba uhaidaba thodok kaya ama thoklaklaba fawba control tawba ngamde President's Rule asi Congress na laingak pairingai matamdasu thokidaba natte adubu hauji oiriba phibam asigadi yamna khetnai kanagumba amatana President's Rule pamde Congress party na su pamde masi aranba khongthangni haiba yai President's Rule bu kibagi wadi nate adubu kham thengna wanaringai sairakta amuk hena warakadra haibagi samamnaba khaktane Manipur da ngarang khakta officially suspended animation lauthoklabasu Manipur da di chatnaba kuire haibada haiman bathokloi Union government na Manipur gi miyam sing da yengliba media ngasi yam hanthana second class citizen oina yengle ngasi mak lamdam asida sathariba thodogasi puwari oina ningsingduna leihauragane Manipur da hauzik thogliba asi atopa state singda amukta thoktre chathariba plan mayam asidi lotpa yadabanina nongmagi adum mathi fonglakle masina misam sing asi tangdu laitana nongmata leihanba ngamdre
लाइबक थीबदी हौजिक मणिपुर की ओइरिबा इश्यू अमदी मणिपुर लेजिस्लेटिव असेंबली सस्पेंडेड एनिमेशन द थंबा असिगी मतांगदा ओपोजिशन पार्टी अमा ओइरिबा कांग्रेस पार्टी ना तुमिना लेथोकलोय खनबदगी अमदी पार्लियामेंट इश्यू असि पुखलकनी खनबदगी पार्लियामेंट मिफमसु ngarang टेंशन खरे हाइबा वाफम थमलकले था खरा हाइबा तारे सही खरा सिदा येंग इबु एटीट्यूड मतासे मसिबुनी अखोइना खांगदे यामना वायन हाइ ngarang president rule imposed over maybe animated suspension will be for a period of 6 months 15 ga su masidi adum automatic tabane lo aina masi luxury sidi karigino haibu officially ngarang order thoga su manipur da di ahidi yam kuire na khalle president rule unofficial oiba president karamba state ta karamba leipak ta hamuragana Article 355 se chanadi haiba adu sidaida chief minister democratically elected government amagi chief minister amana Delhi chaturaga home minister unaruraga halaga airport ta tampak sina leiriba government sina saswan tawba tare singna home minister na tawba tare haibasibu karamba country da karamba leipak ta karamba state ta sumaina chatnabasi khoidi akhoi maybe akhoi da little knowledge laiba or be masigum se akhoi sukta ta di madudani akhoi na sigi attitude hujik laiba union government sina yengiba manipur gi praja sing da yengiba mi emse masi yamna hanthana second class citizen dona ubra अदुगुम्बा सुपर पावर ओरिबा यूएसए की अनिरक सुबा नौना खलबा प्रेसिडेंट डोनाल्ड ट्रम्प ना पृथ्वी द थोइबा थोदो वाथोक निपान खनगत पदम मणिपुर की सिसु यावरबसे भारत की अदुगुम्बा प्रेसिडेंट एड्रेस ता मचेत अमा भौ पंदे मदुना ताकबदि खोइ मणिपुर से कैसु लेना खंदे सि खुदिमक सि कनान ओहलिब नो हाइबा तारगदि मतिक चादबा मीना लुसिंगबा अदुगुम्बा सरकार बीजेपी ना मसिंग यामे हाइदना होय इलेक्शन दुबदि प्रजा की मैंडेट ने हाइबगी वानी ट्राइन थोइ सुब इलेक्शन करमाइना इलेक्शन तौगी चिंग अमसुंग तमद करमाइ तौगी मयाम लोइन खंगमा गातनी अदुना अदुगुम्बा मथोंग मरम खंगदबा हाइबा ताइ मतिक चादबा फिट ओइदबा अदुगुम्बा मियोय सिंग लीडर ओइरगा सरकार पाइबा अदुना मतम मतम की लाप इशू सिंग द थौना फना सेंट्रल लीडर सिंग द प्राइम मिनिस्टर द होम मिनिस्टर द प्रेशर पीरगा थौलैबा थौदोक तुगी मतंग द अचुम मरान सिनी अदुनी अदानी हाइदना कन्विंस तौबा ngamdaba मदुगी थौंगदुना मरम वरगा अखोय उसितबनी हाइबसे अई मसिमा अई थमजगे अमरोमदा पाउगी मिफम अदु सरुक याकिबा शुगनु असेंबली कॉन्स्टिट्यूएंसी के एमएलए कांगुजम रंजितना फोंदोखिबदा कांग्रेस पार्टी न हंदकी असेंबली मिफमदा नो कॉन्फिडेंस मोशन पुखलकना सेम साबत नतना लाइरिक लाइसु तमलिबा नाहक कया अमना इरमदमसी कन्नबनी हाइदुना थोलक्तुना खुलंगाक्सरिबसिंगी प्रोटेक्शन पीनबा रूल अमा प्राइवेट मेंबर रिजोल्यूशन लौनबगी मोशन थांगतनबा हाइदुना था असिगी तांग तरेता मणिपुर लेजिस्लेटिव असेंबली की सेक्रेटरी दा खुंद्राकपम असेंबली कॉन्स्टिट्यूएंसी की एमएलए थोक्सोम लोकेश्वर खांगबोग असेंबली कॉन्स्टिट्यूएंसी की एमएलए सूर्यकुमार ओक्रम यावना मखोई अहुमना खुयक पीदुना जेरो लदु सबमिट तौरगा बिल अमा पुथोकपा हाइनसे थाजिनखी थौरम पुनमक असिल लेडिंगै मरक असिदा असेंबली मिफम खुदकता यैथोरकपा अमदे चीफ मिनिस्टर रिजाइन तौखिबा हाइबसे लाइबक थीबने अरुबा वाफम क्या खनगदबा बजेट सेशन असिगी नोंगमा वाटलिंगैदा सीएम ना रिजाइन तौरकपा असिना मणिपुर असे लोइसिलगे अमदे कांखोंग साइहलगे हाइना स्टेट अमदे सेंटर न सिनबने हाइबदा हाइमनबा थोकलोय मसि पुनमक असि नोंथोंबम बिरेनगी असोनबनी अमदे महाकना नुपा थोकतबगिनी हाइना मराल सिखी मणिपुर पीआर थमलक्लिब स्टेट असिगी रूलिंग एमएलए सिंगी मरक्तगी अनौबा चीफ मिनिस्टर अमा खनबदा यानाबा पुरकपा ngamdabadagini हाइना इंडियन नेशनल कांग्रेस के जनरल सेक्रेटरी कम्युनिकेशंस जयराम रमेश ना फोंदोखरे महाकना हाई स्टेट असिगी बीजेपी की एमएलए अमदि मखोइगी लेंगाक सेमबदा पुन्ना सतमिनरिबा रूलिंग एमएलए खरना नोंथोंबम बिरेन की मायोक्ता लेरकपना मरम ओइरगा कांग्रेस ना नो कॉन्फिडेंस मोशन थांगलपा मतमदा महाक सोइदन माइथीरगनी खनबदगी चीफ मिनिस्टर फमदगी रिजाइन तौखिबने महाक मखा तारकपदा बीजेपी की हाई कमान फाउबा अनौब चीफ मिनिस्टर खन्नब होनबदा यानादब कया लेरकपदगी प्रेसिडेंट्स रूल नत्तबा अतोप पांबई अमत लेखिदबने हौजिक्ति पीआर थमलबनिना प्राइम मिनिस्टर नरेंद्र मोदीना अथुबा मतमदा मणिपुर सत्तुना स्टेट असिदा तंगदु लेताबा हंजिन हन्नब होनगदबनी हाइबा असिना कांग्रेस की अहानब डिमांड ने
अमरोमदा मणिपुरदा मिड टर्म इलेक्शन पांगथोकनबा डिमांड तौबा तौदबा हाइबा अदुदि कांग्रेस की लीडर मयाम पुन्ना खनखिगनी हाइखि because they could not agree on a successor to Biren Singh. They tried, some permutation, some combination, but clearly they could not find a successor to Biren Singh. Biren Singh's continuation was untenable because the no confidence motion would have been passed. They couldn't find a successor to Biren Singh, so they had to impose president's rule. Let's see, we'll talk to our party colleagues, we'll have internal meetings, whether we should demand midterm polls in Manipur or not, that remains to be seen. We'll have to discuss this. But immediately our demand is Prime Minister must visit Manipur. Lamdam asida thokliba political crisis ase athuba matamda yasinaba puraktuna lengak ama semduna president rule lokthokadabani haina coordinating committee on Manipur integrity kokomi gi convener khuraiza mathobana phongdokre wafam asing asi lamfel patta leiba kokomi gi office ta pangthokpa pawgi mi famamada mahakna phongdokhibane kokomi gi convener khuraiza mathobana makhatana phongdokhibada haukiba tangma panda nongthombam Biren Singhna Delhi da chatluraba matung hek halakpaga miyam amata tanaramdana chief minister famdagi resign tawki adugi matung legislature singi marakta yanaba purakpa ngamdabadagi anauba chief minister khanba ngamdana leirakibadu ngarang India gi president Draupadi Murmu na gazette notification ama thoktuna Manipur da undemocratic oiba maongda president rule thamjilakpa ase Manipur miyam gi khwaidagi laibak thibani miyam gi hakpu namtharaga India lengak na tawning ba tawrakpa ase kokomina akanba maongda condemn tawi thokliba political crisis asida khudong saba lauraga central government na laukhalakliba khongthang ase Manipur da proxy war sathaduna lakhiba adu makhatana sathaba yanab silakpa thorang amani haina Manipur miyam na lawdaba ngamde President rule thamjilakpa asina maram oiraga Manipur da thokliba issue ase hena phibam soksilakna balambi oirakani kuki narco terrorist singna demand tawduna lakpa chief minister lokthokadabani tampakta armed forces special power act thamgadabani amade president's rule thamlamba matungda makhoiga wari saba yagani haikiba sing adu central government na ngakna chatlibra haiba asawba wahang ama oire BJP gi legislature singna makoi masel gi marakta khaibung tanaduna asawba tanaraga lairiba ase Manipur miyam gi yaifanaba khanba nate masa khaki khanba power pambadagi thokpa amani haina khalle masina maram oiraga central leader singna Manipur da military na control tawba yanaba khudong saba lok pithokpani haina lawe masi miyam na accept tawba ngamloi maramaduna lamdam masida thokliba political crisis ase thuba matamda legislature singi marakta yasinaba puraktuna lengak ama semduna president rule lokthokadabani haina kokomina akanba wafam thamlakle Singulba undemocratic oiba president rule imposition ase koi unacceptable ase koi accept tawde aduga high report ase India ki democracy ki fabric ki against the chatpa popular majority mandated legislators in laina president rule impose tawba have ase masi against the democratic principle of the country ni aduna high report si kokomina athubada Manipur miyami oireba phibam sing asi yenga kanda ekoi ki legislators sing na chathariba thawum ase matam akaknaba matam amagi manungda makoi maseni marakta election tawni khangde moi masen BJP ki office ta BJP ki president na secretary na aroba point tawra moi masen gi oiba organization ni manungda election na tawraga chief minister se khanbe yaba kesuli da forum khangne masi tawdana moi sarang na matam mangalaga lei sidadi center na kuthingjan ba yanaba moi si center na haiba understanding amoi makha tawrai da haba ji miyamna yam kan chingnai anu haiba porasina makha ta na sumaina sum tawta ragadi Manipur ki miyamna makoi sing asi politically adu loba irresponsible oiba Manipur miyam ki mandate Manipur miyam na pi board adu betray toba khongthang ma thamjalakuni haidana akoina hairiba Manipur ki legislature sing asi matakta soidana logani Khulngak pa hat pa yaningde khulngak pa phaba yaroi kanglai pak ki ngamkhai kaiba yaroi kuki militant singa taunari ba suspension of operation khudakta handu u amadi kanglai pak tagi kuki narco terrorist sing maru phangna muthalu haibana singba play card kaya season adana Peace Integrity Committee Kyamgai amadi all Kyamgai nupi saukhat thorang lop ani na senduna ngase Kyamgai thongkhonggi waiting set ta mairapai bi ima ibel sengna wakan mi phamsa thakrai wakan mi pham adu gamari leinana Peace and Integrity Kyamgai convener singa khamme ka sandrana phongdokhibada khulngak pa pharaga hatpa asiyaningde kuki da chief minister pirabasu separate administrative ki demand dadi ahong bal leiroi haina kuki gi MLA ama oiba Paulian Lial haukip na phongdokhibadu miyamna yaningde
Mahak India ki constitution amadi lo ngak na satkani haina wasak laukraba kuki MLA amane haukiba lisingani kunhumdoi gi megitang ahumdagi haurakli balal asidagi mahakna logi mayokta wangang duna ngasi fawba lagle makhoi sing asidadi lengak asina action amata lakhatpa ngamdaba haibase laibak thibane makhoi dana karisu tawba ngamdraga khulngak sari baisili naw singbu phaba haibase aikhoi tuminna leithok loi haiki Amarumda all Kyamgai Nupi Saukhat Khongthang Lupki Vice President Moirang Them EBI mana phongdokhibada mahi masing tamlambadagi nathairaga iraipak amade ifurup kangani haiduna khulnga kani haiduna thoklakiba isaisu singaktani makhoi bu hatpa amadi phaba haibasi mama oiba singna yaningde khulnga liba isaisu singda hakpa maral kaya sizinba se matungda amu hana tawbidanaba haina appeal tawrakle Hingnabaga lambi semgadawasi mapuru kanabagidamagta thokjabada ahakpa maran pibibasi mama oibina punsi supadasu yabasu ngamaroi ngasi maksu yaba ngamoi ahakpa pibiganu khungakpa isa phaba yaroi aduna mama khudingmangna lalakani haibasi paliba sarkarna phamnaibasingna madu khanbiu khungaksariba haibadi khungaisisu kamai tawna kanda India lenga ku support tawni samna kanda kopi thariba kholiba umong tongthoi mayam se akoi protected forest area reserve forest area se kangadam ni gani India government gi magi nom chawjeriba Indian constitution yawjeri mayam akoi nganga chachabo kangbu ji akoi do wonsal laga huji se tanana kapa sumba mayam se kotak le kudam ya wafam ji ma thamjage aduga marak sidada akoi na masi makhata na sum toragadi masida laibiriba akoi ima jinga akoi pulak khusum dara kanda Manipur da amaso ihok lakani habsi masi India lenga ta akoi thamjari CRPF personnel amana nongmai round kaya kapthorakpada mahakalaminari ba personnel ani laikhidrei atai personnel nipan amana aso apan nangkhrei loinana thodo asigi matungda hairiba personnel adusu masa matomta nongmaina kapsinjaduna sijakre hairi thodo asingarang numidang pung nipan ka minute kun chatpa adwaida Imphal West ki lamsangda leiba CRPF camp ta thokhibani thodok asida chenari ba amadi masa matomta sijakhibani hairiba personnel adudi chamaga kunsuba CRPF battalion gi Havildar Sanjay Kumar ne mahakna kapthorakpa nongmai maruna panbadagi manakta leiramba constable ama amadi sub inspector ama khudakta lekhidabani hairi thodok asida aso apan nangkiba personnel nipan adu khudakta Rims Hospital da pukhatuna laikanakhi Havildar Sanjay Kumar na gari wahaudagi nongmai kapthorakhibanu haiba atuti sabsaba khangba ngamdrei haujik faubagi oinadi CRPF ki maikaidagi su sabsaba wafam phongdorakpa leitrei Handak ikui kuidringai gi mamangda Kangpokpi district ki Gamnom Phai village ground da pangthokiba football match amada sanaroi 15 romna afaba makhalgi khulai sing paiduna mimangda utpagi video ama social media da viral oirakhiba thodok ta yawba mioi manga police na fare pharaba mioi sing adudi Bemang Kipgen sahi 13 Mangtinland Kipgen sahi 13 Saithenmang Kipgen sahi 19 Lunmin sai Kipgen sahi 13 amade Lunkhogen Kipgen sahi 13 ni Nakal Amaromda Sasinaba Saktak se sing Sizinaduna pre-activated SIM card sing black tayon bagi thabak satharamba mioyama police na pharaba mioy dudi Imphal East district ki Lausang Khong mayai lekai dagi takhelambam Sanaton ba maitai sahi kuntarit ni pharaba mioy asida lupa samagi non judicial stamp paper da khuyek pi naba agreement ama lupa kungi non judicial stamp gi affidavit ama Jio gi blank SIM card mari MNP SIM haina thaba Airtel gi black SIM card kuntrama thoi 5G haina thaba Airtel gi black SIM card kunmari mobile phone ama amadi SIM card registration tawgada sizinaba electronic equipment sing yauna tongan ba document sing fagatle hairi Thastiki tangtara humdoida Imphal gi Irabot Bhavanda All Manipur Accredited Social Health Activist Asha Worker Union gi President Thiam Purnimasi Devi na preside tawduna mifam ama famduna warep lokhi haiduna pause kharada lauthorakli badu miyambu maruina asagi worker singbu chamamnaba thoknaba amadi asa worker kyana taliba pandamadu fanglamdaida khurau thangbagi mawongni masida asa worker mayamna pungning
हंथगदब करिसु लैते आशा वर्कर्स यूनियन की एजुकेटिव मेंबर की अपुनबा मसिंग असि 94 नि मसिगी मनुंगदा एजुकेटिव मंगा तरुक खक अमदे अतै आशा वर्कर खरखकना मिफम फमलगा आशा वर्कर मयांगी याइफनब तौजरिब सिंगदा लाना उहनगदब वाफम फोंदोखिबा अदु लाइबक थीबने हौजिक कोर्ट की खुथांगदा आशा वर्कर सिंगी फंगफम थोकबा राइट सिंग फंगनब थबक कन्ना मखा सथरी मसिगिदमक्ता मसिंग यामलबा आशा वर्कर मयामना पुनसिंदुना सेल खाइनरगा अखोगी पंथुंग अदु यौनब थबक तौजबने मसिदा सेल लाना खाइगतप लैते इसा इसागी राइट फंगनबगी तौरिब थबक असिगिदमक्ता आशा मयामना यानरगा खाइनफम थोकप सेल अदु खाइनजबने आशा वर्कर्स यूनियन की एजुकेटिव मेंबर 94 की मनुंगदा वाइस प्रेसिडेंट अमा याउना जनरल सेक्रेटरी जॉइंट सेक्रेटरी पब्लिसिटी सेक्रेटरी न चिंगबा एजुकेटिव निफु मुकना असेट फिरेप अमग लोइनना आशा वर्कर्स सिंगी फंगफम थोकप राइट फंगनबा संगसिलिब खोंजंग असिदा मतेंग पांगबियु मियोय खरक खक्तना मीडियादा आशा वर्कर सिंगी पुंगनिंग हंथगदब वाफम फोंदोरक्लिबा असि मियामना अमदे आशा वर्कर सिंगना थाजाबिगनु हाइना आशा वर्कर्स यूनियन की पब्लिसिटी सेक्रेटरी टीएस बेमबेम देवीना मियांगी मफमदा पाउजेलक्ली इंडियन रेड क्रॉस सोसाइटी ना अवा अना तारब सिंग तेंबांगी पोलम सिंग पीबगी थबक लेप्तना सथरखिबगी सरुगम ओइनसु ngasisu sahi ani fazil lakador balal asina maram oraga lanjenaraktuna Bisnupur district ki tongan tongan ba mafam singda hangba relief camp singda sangjapam lauduna awa maisa kaya khangduna leiriba IDP singi imung singda Indian Red Cross Society Manipur State Branch na ngasi koina satuna tengbang polam oina blanket singyan thokre Indian Red Cross Society Manipur State Branch ki chairman Narendra Ningombana du singduna secretary Athokpam Nabasandra treasurer Premjit Nauroibam IRCS Bisnupur District Branch के Secretary Dr. Huidrom Roman, Life Member Singh Oinam Brozen Stephen Takilambam Soibam Rakesh Maikam Binde Amade Angom Binoina Bisnupur District की Oinam Moirang Thanga Amade Kumbi SC की तोंगान तोंगान बमफम सिंगी Relief Camp Sing Leimaram SC Girls Hostel Thambal Marik College Oinam Tera Khongsang Bi Khuntekpi Mamang Lekai Wangu Selungkhong Upper Primary School Wangu Higher Secondary School Kumbi Tera Khuno UPS Yaima Model High Girls High School Kumbi Amade Moirang Khuno Mamang Sabal Mandopta Leiriba Relief Camp Sing the Koina Satuna IDP Sing da Blanket Sanirom Yantokhi BJP Wabagai Mandalgi Kumjali Singani Tara Hundoidagi Tara Nipan Phawa President gi Thau Puramba Elangbam Siam Singna Tha Sigi Tang Nipan Dai Khang Khang Hodana Lekhidabada Wabagai Mandalgi Executive Committee gi Member Singamade Boot Committee gi Member Singna Awawa Fongdokpagi Thoram Ama Wabagai Mandalgi Sanglenda Ngasi Pangthokre Awawa Fongdokpagi Thoram Aduda BJP Wabagai Mandalgi President M Nabasandra Yauna Mandalasigi Maruoiba Thaupuba Kayasu Saruk Yakhi Thoram Aduda Lekhidrabagi Thawaina Mapugi Leikolda Ingna Sikna Leirunaba Minute Ani Tumina Leptuna Awawa Fongdoktuna Thoni Jakhi Patriotic Writers Forum Manipur PAWF Manipur na sahi khudingi Manipuri lolgi aiba aibi singda pidun lakba tongan tongan ba literary award fanggadaba aiba aibi singi ming ngasi forum asigi president Nauroibam Khambaluang na lauthokre masagi sahi kuntra manga gi makhada leiba saireng iba naha aiba aibi singda piba Arambam Ibungo Hal and Binod Kumari Literary Award 2024 pinabagi damakta Masa Pandavatin gi aiba yaripok poru khongjel makhalekai dagi Suresh Khundong bamda piduna ikai khumnaba ulagani loinana lebak ningba wari macha singda piduna lakpa ar khathing tangkhol Literary Award 2025 na Palace Compound leibi Rajkumari Nayan Sana Devi na iba wari macha punsi lambira noroki lambira Pachamitai Literary Award 2025 na Kaisam Thong Khodam Director leiba Kaisam Bijoy Kumar na iba wari macha khonguliru khuge amade Dr. Saros Nalini Aramban Parrot Literary Award 2025 na Kongba Laisram Lekai de Leiba Thoksom Thouyang Bane Iba Warimasa Khwaidagi Hauba Khoni da Piduna Ikai Khumnaba Ulagani Ngasi Lauthokliba Award Singa Silagliba February Tang Kun Mathoida Kaisampal Junction de Leiba Ima Banquet Hall da Forum Asina Sinduna Pangthokadaba International Mother Language Day gi Thoram da Khusinagani Makha tarakpada sanabagi pau amung laubirasi. Humpumapan Suba Battalion CRPF amadi Imphal West District Football Association ani na senduna tim taratarukna saruk yaraga chaliba tha sigi ahumdagi sai NERC takl gi football tough ground da
नॉकआउट बेसिसता चथरक्लिबा 35 सहित मनोरंजन सिंह मेमोरियल स्टेट ओपन फुटबॉल टूर्नामेंट ngasi sanakhiba क्वार्टर फाइनल मैच ता SJC Salamna RAU Larik Yangbam Lekaibu goal 6-0 da maithiba pikre match asigi semi final match sing hayeng ayuk pung tara tabada juvenile club tera amadi Ashufi Mauna sanaragani nungthil pungani tabada Pathap FC Lilong amadi SJC Salamna sanaragani Haukiba January ki tang kun mari dagi Manipur Cricket Association sinduna team mapana saruk yaraga PCC mayai koi BMD thau thangoi banda satharakli ba anirak suba MNCA Women's Under 15 One Day Trophy ngasi thau thangoi ban ground da sanakiba match da ran sam ga tarukta sedo thangoi ban bu maithiba pikre match asida thauna ahan ba innings pet paiduna ahan ba innings ki over kunipan ga ball mari da wicket loina turaga ran sam ga humpu mari lokhibada sedo na ani suba innings ki over kun manga loibada wicket loina turaga ran yankhai nipan khak lauduna match asi maithiki match asi mai pa khraba thau gi sanaroi kriti moirang themna women of the match ki title lokhi Manipur Veteran Cricket Association sinduna tim tarama pana saruk yaraga langthabal public ground da satharakli batarani choi suba T20 Manipur Veteran Cricket Tournament ki ngase sanaki ba match samada BSC A Brahmapurna SNC Sangai Pro maithiba piki match asida BSC A na ahan ba innings bet paiduna innings ke piba over kun loibada wicket mari turaga ransa magum pudra nipan lokhibada SNC na ani sub innings bet pairaga innings ke piba over kun loibada wicket nipan turaga ransa magani fu taruk loduna match asi maithiki match asi mai pa kraba BSC A gi sanaroi Robert na man of the match ki title lokhi Haukiba January ki tang kunipan dagi Manipur Cricket Association sinduna sanabong mari da team kuntra humdoi na group taruk ta saruk yaduna satharakli ba mari suba MNCA Under 14 Boys Cricket Tournament ki ngasi Laren Jam Public Ground da sanaki ba match ta KSDO kyam gaina ransam ga marifu manga da LCC lamsangbu maithiba piki tournament asigi ngasi khudaiban lampak tauthong da sanaki ba match ta AKSDO khangabok na wicket amata tudana KCC kongbabu maithiba piki Manipur Olympic Association ki executive member oiramba Ji Tombi Sarmana taibang pal thado khibada MOA na ikai khumna ba ulakle amaromda Manipur Archery Association loinana Vishava Hindu Parishad na laikhidrabagi mafamda ikai khumna basu ulakle Manipur Cricket Association sinduna tim tarama thoina sarok yaraga hokhiba January gi tang kundagi Model Higher Secondary amadi Oriental College Ground loinana Thobal Moising Ground da satharakli pa mapan suba MNCA W Pralhada amadi W Ramananda Elite Tournament ki ngasi Moising Public Ground da sanakiba match ta PTRC patsoineran nifu marida trau kwa kaithel bu maithiba pikre match asigi mai pakraba PTRC gi sanaroi ses Bidas na man of the match ki title lokhi Loisilak pada maroi ba pau amuka hana pizari Suspended animation thamkhrabasu Manipur ki territorial integrity di compromise toroi haina sambit patra na phongdokre Center na Manipur gi lengak pairaba former Prime Minister na Manipur da chatuna yengsinbagi matam oidribara haina Congress ki Jairam Ramesh na hangkhre Athoba matam da lengak semtuna President's rule lokthok hangadabani haina kokomi convener Khuraiza mathogana phongdokre amadi maitai khulngak pa fabagi mahulta separate administration taliba MLA singi mathakta action lokhatlu haina mera baidi sing demand tawkhre ISCOM News na pizza bangasi nong magyoiba Manipuri pau matang asida loizere mineng tabiri ba punamakpo amuka na khurumzari